ngasi sumahau sagumna sanaleba story collection na mayam gidamakta nungairaba wari ama putuna lakchari wari asigi mamingna yungaw ipagi lamchat wari asibu ibirakpana nanaw sana wangkem hauzik mayam gi mafamda wari asi kudol tamzari mayam punna taminarasi laizana ima pabung duba hauzik phawba halakte chakti loire kamai tawbano memsana khangdene tawrise aikhoina hana sarurabadi halakwaga amu aikhoina hana saramena nganglarani isabu sak lamlabro lame ngasai yukso chak thongdabanina imaga khoi ni sar siroima isa sa tho imadine napabung halaklaga oina sarake adudi aishu talle imaga puna satradi pabung halakpada ngai rase adudi hoi asumna mama masa wari sanaringaida laizagi mapabung asauba adu yu ngawraga chumna chatpa ngamdaba makai mayumda sanglaklami sanglakliबadu tumina sanglakpa natte lauraga changlaklibani aine yu thaklise noi napa kanagi maral yawge ha iralna thakjabani iralna na khoidagi sikki ma niraga thakpa nattiye tuga toine nawa laudine aina nai nawa amta laude kusini kusi thakninglaga thakani thakningdraga tokani noi nai panabi haibro ha kari kandabada kari no moi pabungna nungtigi yu ngawduna halaklibasibo oi kanana aine kari no asse khutu pibirause ai singkhatke natrabadi ngamlaroi karakpa nang yamna kankhibai wanine ha nupa aingondagi nupi nangna yamna kankhibagi waneba jinkhalo asi hairaga asauba magi makhut adu memsa da pire memsa su mapuribagi makhut adu lamlaga paire aduga singkhatke tawre adubo asaubana memsa na pairakliba makhut adu mana oina pairaklaga ka khalakpagi mahutta memsa oina asaubana churi makha adu da laktana chingthare memsa suri makha adu da tusilami mama na tukhiba adu da laisa mama gi manakta sinsilai pharabra adu de parallani ne yu ngawduna lakliba ingonda matinga supangi khaline nasukdu yeningde ne kari gandabada nupagi mating yamna pangbai mo lehawroda adu asauba asi hairam laga imongda haidana changkhre somda laizana mama da yengduna ima sopra kai soke ima gi bema ima sokte ima na kari gi tawribano ngamasu ngamdrasu adum matum ta hanjaba yabudubu ima na tawriba dubu hauji ingraba asida makhasta turisi soktrasu chena kholdu dinaramgani nadida ima kari sunade ko pharise napabung su sangkhre amungang la ani hoi ima asi hairaga mama masa ani ada chakhungda sanglei makhoina sanglakpada asauba chakhunggi phaklang aduda phamduna ngaduna leirami memsana asaubagi sak siruk adu manakta thamlei moi babu chaksida leijarisi chathokpiro memsa saglu adu thanamlaga mama masa adusu chaksa na batawrami asaubadi ngauri hinjang aduda yengi ngahak aduna yenglaga kuri hinjang lo sibu ha mahi ngakta nati hinjang du leitena inkhol sida hoba kobi se oina thonglabani chengsu memsana wangang ba adu roi chingai da asauba chakku khamadu laktana langthore sakhumadu changna pungchai chairami aina chaningdaba hinjang si natrabadi nakoi thoniyamda leitrishini ne ha aina chaningba nga yen sidi noi nomada thongni haibasidi khangdeba ha nomada thongdeba adu oiradi asi hairaga hinjang haba patra amadi ising thaknaba khuzai adusu makhong aduna kawrei handamukti chakchariba memsada oina pali laizadati palhautre memsana phuk hogulaga mapurebada onsinduna nganglei ngamdre aikhoi su ngamdre nangi na ongna tawase aikhoi khangba ngamdre nangna nongmagi tanba senduna nangi yu thaksen oiduna leiba aduga ida kaithalda hinjang na pi khara yonbagi senduna imongsigi chakhom mai mutana ba chengwa na ba imongi awada palai ba ai su ngamdre
Magi nupina adumna mangonda onkhalaga khumlakpaduda asaubu magi nupigi manakta changsilai. Nang yang ware haba natro? Nang ngamdre haba natro? Hare adudi ngasidagi yum asida laiba yaroy. Lao chelu lao. Asi hairaga asauba memsagi makhut adu pairaga mapanda chingthori. Mataw aduda laizana mapabungda. Pabung se imagi khusi thado adumaina tawna pabung se imagi khusi thado ba. Masa nupiduna adumna hairakpaduda laija su yauna asaubana mama masa ani ado mapanda inthori aduga ngasidagi yum asida laiba yaroy. Namana chana lainingba kanaduna laisu chalo. Imungda changlakpa yaroy. Asi hairamlaga asauba thong adu thuna lonsinkirami. Matawduda memsana moi pabung se thong se amta hango moi pabung ai la leba se ai matungda moi pabung da chin khumla roiba se thong se amta hango ba ning tham thagi ingraba sida kamaina mapan sida lega dauri bano mamla ba sida kanada noi mai sana chatoi sibo moi pabung thong se amta hang biyo kai dauge Memsa kaptuna kayarak thong adu hangdokna ba hairabasu asaubana hangba kauba leite maza nabi laisana amuk kaptuna mapabung bu kauri thong hangdokna ba Pabung thong se hangdokpiyo Pabung ingraba sida mapanda leibasi inge ba yamni inge ba pabung thong se amuk hangdokpiyo ba Mama masana kauri ba ngangli bado asauba kari so hairakte Memsa amadi laisa mapan aduda ahing adu lekpada tarami Mangkol adugi kachin aduda mama masa ani adu konsin aduna kaminari. Ima, ekoi pabung se magi nabi angang bunungsi bangamdriba se karigi no ima. Ima ki bema. Ima bu isagi wahang adugi pakum karam na pirasige. Ima kantre. Ngai ko. Isa sak lami hai ki badai. Mamang thong asi lot labasu. Maning thong di lolam dabasu yai. Maning thong da sang nasila. Ima, maning thong su. Ngasay lon kriba dudi. Changlara isi ima. Nachachakla hamdre. Hayang pabung na saw paraga. Thong hang laglado ay na changlas. Aduga sakto chara si ima. Ima, ay am inge. Masa nupigi wada tabada mepsa mamitagi mapile parita sinthare. Masabu nungsina chena konsin biduna. Imana yuman patabana. Isabusu. Awaba nungay taba nanghali. Sisi. Imagi pise. Insiluse. Asi hairaga memsa masagi masada phi masa aduna insili. Asumna memsa amadi laiza. Mapan aduda ahing adu wana len kirami. Asumna yamna wana namit adu so hau kirami. Nongma laiza namidang wairam. Kulngi pukridagi ising soke haiduna sanabul adu pairaga lai. Mana lakpado maga nungsina zaba. Thangnaba khulndagi nganba adu leptuna leirami. Laizana nganbagi mapa yorakpada. Nganbana khamlei. Laiza, ising soke hairiro. Ay nangbu unagi haina lakpane. Tan chala nang sithore. Tanganba, swaida wari saba nungaitre. Asomda hauriba uparenga se. Asomda phamlaga wari sarase. Yai. Asi hairaga nganba amadi laiza upareng hauridugi manakta. Makoy ani phamduna wari sanarami. Laiza, handakti nang mapansu kaya thoropte. Aina nang uningbagi wana laklabasu nang bu phangde. Uzaba phangdana adum halle. Nahan makhaidi. Nata thajaga nungtigi ising sopo lakpane. Handakti lakte. Laiza, nang bu kaidaroge nasa ngamdabro. Tangan ba? Ay kaisu tawdeda. Jamna thoroptabane. Ising sokpadudi ising leibagi thoktabane. Tangan ba? Ay isa kim tawde nahadiye. Laizana adamna haibaduda nganba laizada nungsina yenglei. Adubu nganba laizagi makhuta tariba dakfumadu pakhatna yenglei. Laizagi makhut adu pairaga yengduna. Kaino laiza? Nangi nakhuta tariba dakfumse kaino? Nangbu kaidaurage? Nganbana adumna hanglakba aduda laiza mapungni nungsirei. Mamit adu nakanda onthoklaga tarakliba makpi adu taithui. Nganbasu laizana khumlaktabaduda makhatana amu hanglei. Laiza, se hairooba. Kaidawbada tawrino asukhina soklibase. Laiza nganbada yenglaga.
ꯄꯥꯕꯨꯡꯅ ꯉꯔꯥꯡ ꯍꯦꯟꯖꯥꯡ ꯑꯁꯥꯕꯗꯣ ꯂꯪꯁꯤꯜꯂꯛꯄꯅꯦ ꯑꯗꯨꯗ ꯑꯩꯅ ꯏꯁꯥꯗ ꯄꯥꯟꯗꯅꯕ ꯇꯧꯕꯗ ꯈꯨꯠꯇ ꯄꯥꯟꯗꯨꯅ ꯈꯨꯠꯁꯦ ꯑꯁꯥꯕꯗꯨꯅ ꯄꯣꯛꯊꯣꯛꯄꯅꯦ ꯑꯩꯁꯨ ꯁꯥꯃꯟꯕꯗꯨꯗ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯂꯨꯔꯦ ꯑꯗꯨꯗ ꯍꯦꯟꯅ ꯁꯣꯛꯈꯤꯕꯅꯤ ꯉꯥꯟꯕ ꯂꯥꯏꯖꯒꯤ ꯋꯥꯗꯨꯗ ꯉꯥꯟꯕ ꯅꯨꯡꯉꯥꯏꯇꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ ꯂꯥꯏꯖ ꯃꯈꯥ ꯇꯥꯅ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯊꯦꯡꯅ ꯍꯜꯂꯛꯏ ꯉꯔꯥꯡꯗꯤ ꯄꯥꯕꯨꯡꯅ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨ ꯆꯥꯛꯇꯣ ꯄꯔꯞ ꯄꯔꯞ ꯂꯣꯏꯁꯤꯟꯕꯅꯦ ꯄꯥꯕꯨꯡꯅ ꯆꯥꯛ ꯄꯤꯔꯛꯑꯣ ꯆꯥꯔꯒꯦ ꯍꯥꯏꯕꯗꯨꯗ ꯄꯤꯕꯅꯦ ꯍꯦꯟꯖꯥꯡꯗꯣ ꯏꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯇꯕꯅꯤꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯪꯒꯥꯝꯗꯣ ꯊꯣꯡꯕꯅꯦ ꯍꯦꯟꯖꯥꯡꯗꯣ ꯄꯥꯕꯨꯡꯅ ꯌꯦꯡꯂꯒ ꯑꯁꯤꯒꯨꯝꯕ ꯍꯦꯟꯖꯥꯡ ꯑꯁꯤꯗꯤ ꯅꯣꯏ ꯆꯥꯎ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯂꯪꯁꯤꯜꯂꯛꯄꯅꯦ ꯑꯩꯁꯨ ꯏꯃꯥꯒ ꯂꯩꯇꯕꯗꯨꯗ ꯄꯥꯈꯠꯇꯅ ꯊꯣꯡꯒꯥꯟꯗ ꯏꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯒ ꯂꯩꯔꯦ ꯏꯃꯥ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯦ ꯏꯃꯥꯒ ꯆꯪꯂꯛꯄꯗꯗꯤ ꯄꯥꯕꯨꯡꯗꯣ ꯇꯨꯝꯂꯒ ꯂꯩꯔꯝꯃꯦ ꯉꯥꯟꯕ ꯂꯥꯏꯖꯅ ꯇꯝꯂꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯟꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯂꯥꯏꯖ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯅꯣꯡꯃꯇ ꯍꯥꯏꯗꯦ ꯇꯝꯗꯦ ꯑꯗꯨꯒ ꯉꯁꯤ ꯅꯪꯅ ꯂꯥꯏꯖ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯥ ꯉꯥꯟꯕ ꯑꯩ ꯋꯥꯗꯤꯌꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩ ꯈꯪꯉꯤ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯨ ꯂꯥꯏꯖ ꯅꯪ ꯑꯩꯒ ꯉꯁꯤ ꯆꯠꯈ꯭ꯔꯁꯤ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯂꯒꯦ ꯉꯥꯟꯕ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯉꯥꯟꯕꯒꯤ ꯅꯥꯛꯇ ꯂꯩꯈꯤꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯉꯥꯟꯕ ꯌꯨꯝꯗ ꯂꯩꯍꯧꯒꯗꯧꯔꯤꯕ ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯉꯝꯂꯣꯏ ꯏꯃꯥꯒꯤꯗꯤ ꯀꯩꯅꯣ ꯅꯨꯡꯇꯤꯒꯤ ꯆꯠꯂꯒ ꯌꯦꯡꯁꯤꯜꯂꯒ ꯂꯣꯏꯔꯦꯗꯅ ꯃꯗꯨꯅ ꯌꯥꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯉꯥꯟꯕꯅ ꯈꯪꯗꯕꯒꯤꯅꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯦ ꯌꯨ ꯉꯥꯎꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯃꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥꯗꯤ ꯀꯃꯥꯏ ꯂꯩꯒꯅꯤ ꯉꯥꯟꯕ ꯑꯩ ꯉꯝꯃꯣꯏ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯈꯟꯅꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯉꯝꯈꯤꯔꯣꯏꯉꯥꯟꯕ ꯐꯔꯦꯁꯦ ꯑꯩ ꯅꯪꯅ ꯍꯥꯏꯕꯗꯣ ꯌꯥꯔꯒꯦ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯅꯪꯒꯤ ꯅꯁꯥꯗ ꯗꯥꯛꯐꯝ ꯑꯃꯠꯇ ꯇꯥꯍꯟꯗꯅꯕ ꯍꯣꯠꯅꯧ ꯄꯥꯕꯨꯡꯅ ꯌꯨ ꯉꯥꯎꯔꯗꯤ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯅꯨ ꯇꯝꯕ ꯉꯝꯗꯦ ꯉꯁꯤ ꯅꯪꯅ ꯁꯣꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯆꯩꯅꯥ ꯐꯥꯎꯔꯤꯕ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯅ ꯐꯥꯎꯏ ꯑꯗꯨꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯩꯅꯥ ꯐꯥꯎꯍꯟꯒꯅꯨ ꯉꯥꯟꯕ ꯁꯦꯟꯁꯦ ꯄꯥꯏꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯆꯤꯟꯕ ꯂꯩꯅꯗꯕ ꯌꯥꯎꯔꯛꯄꯗ ꯁꯤꯖꯤꯟꯅꯧ ꯀꯩꯅ ꯉꯥꯟꯕ ꯁꯦꯟ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯨ ꯑꯩ ꯂꯧꯔꯦꯉꯥꯟꯕ ꯂꯧꯗꯕ ꯌꯥꯔꯣꯏꯕ ꯑꯩꯅ ꯄꯤꯕꯅꯤ ꯂꯥꯏꯖ ꯅꯪꯒꯤ ꯄꯤꯕꯅꯤ ꯑꯩꯅ ꯂꯩꯀꯥꯏꯗ ꯁꯦꯟ ꯁꯥꯟꯗꯣꯛꯄꯁꯤꯡꯗꯣ ꯑꯗꯨꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯃꯊꯣꯏꯁꯤꯡꯗꯣ ꯂꯣꯏꯅ ꯄꯤꯅꯔꯛꯄꯅꯤ ꯍꯟꯗꯛ ꯊꯥꯒꯤ ꯃꯊꯣꯏꯁꯤꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯒꯦꯅ ꯄꯨꯔꯒ ꯑꯗꯨꯝ ꯂꯥꯛꯂꯕ ꯑꯩꯒꯤ ꯁꯦꯟꯗꯤ ꯅꯪꯒꯤꯁꯨꯅꯤ ꯅꯪ ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯁꯦꯡꯒꯥꯎ ꯄꯨꯜꯂꯗꯕꯅꯤ ꯉꯥꯟꯕꯅ ꯄꯤꯔꯛꯂꯤꯕ ꯁꯦꯟ ꯑꯗꯣ ꯂꯥꯏꯖ ꯇꯞꯅ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯉꯥꯟꯕꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯂꯥꯏꯖꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯄꯗꯨ ꯎꯕꯗ ꯉꯥꯟꯕ ꯍꯔꯥꯎꯖꯩ ꯉꯥꯟꯕ ꯃꯈꯥ ꯇꯥꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯑꯋꯥꯕ ꯃꯁꯛ ꯈꯪꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯂꯥꯏꯖ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯅꯁꯨ ꯈꯜꯂꯣꯏ ꯑꯗꯨꯗꯤ ꯈꯪꯂꯤꯕ ꯖꯥꯠꯅꯤ ꯉꯥꯟꯕꯁꯦ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯗꯨ ꯐꯔꯦꯁꯦ ꯅꯪꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯦꯡꯈ꯭ꯔꯅꯤ ꯏꯁꯤꯡꯗꯣ ꯑꯩ ꯁꯣꯛꯄꯤꯔꯛꯑꯒꯦ ꯈꯔ ꯌꯥꯔꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯁꯣꯛꯀꯦ ꯏꯁ ꯑꯩꯁꯤ ꯌꯥꯝ ꯍꯩꯇꯕꯩ ꯃꯑꯣꯡꯗ ꯍꯣꯏ ꯏꯕꯦꯝꯃ ꯅꯨꯄꯤ ꯅꯣꯏꯅ ꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨ ꯂꯦꯞꯇꯨꯅ ꯆꯠꯂꯤꯕ ꯈꯨꯆꯠꯇꯣ ꯅꯨꯄꯥ ꯑꯩꯁꯨ ꯍꯩꯀꯣ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯒ ꯆꯠꯂꯨꯒꯦ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯂꯥꯏꯖꯒꯤ ꯏꯁꯤꯡ ꯁꯣꯛꯅꯕ ꯁꯅꯥꯕꯨꯜ ꯑꯗꯨ ꯂꯧꯔꯒ ꯏꯁꯤꯡ ꯁꯣꯛꯂꯒ ꯈ꯭ꯋꯥꯡꯗꯨꯗ ꯁꯅꯥꯕꯨꯜ ꯑꯗꯨ ꯌꯦꯞꯂꯒ ꯅꯨꯄꯤꯗꯧꯅ ꯆꯠꯂꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯥꯏꯖ ꯈꯥꯡꯕ ꯉꯝꯗ ꯃꯈꯣꯟ ꯊꯣꯛꯅ ꯅꯣꯛꯂꯛꯏ ꯅꯣꯛꯅ ꯉꯥꯟꯕꯗ ꯑꯁ ꯉꯥꯟꯕ ꯌꯥꯔꯦꯁꯦ ꯑꯩ ꯅꯣꯛꯄꯗ ꯄꯨꯛ ꯅꯥꯔꯦꯕ ꯁꯦ ꯑꯩ ꯄꯨꯔꯒꯦꯕ ꯃꯤꯅ ꯎꯔꯒ ꯐꯖꯅ ꯍꯥꯏꯅꯔꯔꯣꯏꯕ ꯁꯦ ꯄꯤꯔꯛꯑꯣꯕ ꯉꯥꯟꯕ ꯍꯩꯇ꯭ꯔꯥ ꯍꯩꯕꯅꯦꯕ ꯅꯨꯄꯤ ꯅꯣꯏꯅ ꯍꯦꯟꯗꯧ ꯅꯠꯇꯦꯕ ꯍꯣꯏ ꯌꯥꯔꯦꯕ ꯍꯩꯔꯦꯕ
ꯑꯩꯒꯤ ꯅꯨꯄꯥꯇꯅꯤ ꯂꯣꯏꯅ ꯍꯩꯌꯦꯕ ꯑꯗꯣ ꯌꯥꯔꯦ ꯑꯩ ꯄꯨꯔꯒꯦꯕ ꯇꯥꯉꯥꯟꯕꯁꯨ ꯊꯦꯡꯈ꯭ꯔꯦ ꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦꯕ ꯂꯥꯏꯖꯅ ꯁꯅꯥꯕꯨꯜ ꯑꯗꯨ ꯂꯧꯏ ꯍꯣꯏ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯑꯆꯧꯕꯅ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯧꯅ ꯅꯨꯡꯉꯥꯏꯕ ꯂꯩꯀꯥꯏꯁꯤꯗ ꯌꯥꯎꯗꯦ ꯑꯩꯒꯤ ꯏꯇꯧ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯂꯩꯀꯥꯏꯒ ꯃꯋꯥꯡꯗ ꯂꯧꯗꯦ ꯑꯩꯅ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ ꯅꯣꯏꯅ ꯑꯩ ꯊꯥꯛꯄ ꯅꯠꯇꯤꯌꯦ ꯅꯣꯏꯗꯒꯤ ꯅꯤꯔꯒꯁꯨ ꯆꯥꯗꯦ ꯑꯗꯨꯒ ꯑꯩꯅ ꯌꯨ ꯊꯛꯂꯒ ꯉꯥꯡꯖꯦ ꯁꯥꯔꯤ ꯅꯣꯏꯅ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯅꯊꯧ ꯂꯩꯒꯦ ꯑꯆꯧꯕꯅ ꯌꯨ ꯉꯥꯎꯔꯒ ꯂꯥꯎꯔꯒ ꯂꯥꯛꯄꯗꯨꯗ ꯑꯆꯧꯕ ꯍꯣꯏꯒ ꯊꯣꯡꯒꯥꯟ ꯄꯨꯟꯅ ꯂꯩꯕ ꯊꯣꯏꯕꯅ ꯊꯧꯔꯛꯂꯒ ꯑꯆꯧꯕꯗ ꯉꯥꯡꯂꯛꯏ ꯍꯩ ꯑꯆꯧꯕ ꯀꯔꯤꯅꯣ ꯅꯪꯅ ꯅꯌꯨ ꯑꯗꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯈꯣꯡꯗꯅ ꯇꯧꯔꯤꯕꯗꯣ ꯂꯩꯀꯥꯏꯁꯤ ꯅꯪ ꯅꯇꯣꯝꯇ ꯂꯩꯕ꯭ꯔꯣ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯛꯄ ꯉꯥꯎꯕꯒ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤꯁꯨ ꯈꯔ ꯈꯜꯂꯨꯅꯦ ꯇꯥꯅꯤꯡꯗꯦ ꯉꯥꯡꯂꯛꯀꯅꯨꯅꯦ ꯀꯩꯅꯣ ꯇꯥꯊꯣꯏꯕꯅ ꯍꯥꯏꯕꯤꯔꯤꯁꯤꯕꯨ ꯑꯩꯒꯤ ꯌꯨꯁꯤꯕꯨ ꯇꯥꯊꯣꯏꯕꯅ ꯋꯥꯟꯕꯤꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯇꯥꯊꯣꯏꯕꯅ ꯑꯩꯒꯤ ꯌꯨꯁꯤ ꯋꯥꯜꯂꯒ ꯊꯛꯄ꯭ꯔꯕ ꯊꯛꯁꯨ ꯊꯛꯇꯅ ꯑꯩꯅ ꯁꯨꯔꯒ ꯊꯛꯆꯕ ꯀꯣ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯋꯥ ꯂꯧꯗꯦ ꯑꯩꯅ ꯃꯋꯥ ꯂꯧꯗꯦ ꯍꯣꯏ ꯑꯆꯧꯕ ꯀꯩꯅꯣ ꯉꯥꯡꯉꯤꯗꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯀꯩꯅꯣ ꯎꯁꯤꯠꯇ꯭ꯔꯤꯔꯕ ꯅꯪꯒꯤꯗꯣ ꯅꯌꯨꯗꯣ ꯊꯛꯆꯤꯜꯂꯒ ꯂꯥꯎ ꯈꯣꯡꯒꯅꯨ ꯍꯥꯏꯕꯅꯤꯅꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯀꯅꯥꯅ ꯇꯥꯅꯤꯡꯗꯧꯔꯤꯒꯦ ꯅꯪꯒꯤ ꯅꯇꯨ ꯅꯆꯥꯁꯨ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯤꯕꯗꯨ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣꯅꯦ ꯑꯩ ꯇꯥꯊꯣꯏꯕꯕꯨ ꯎꯁꯤꯠꯇꯦꯁꯨ ꯍꯥꯏꯖꯗꯦ ꯎꯁꯤꯠꯂꯦꯁꯨ ꯍꯥꯏꯖꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯀꯥꯏ ꯃꯋꯥꯡꯗ ꯂꯧꯗꯦ ꯀꯩꯕ ꯇꯥꯊꯣꯏꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯐꯝ ꯈꯪꯍꯟꯗ꯭ꯔꯦꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯇꯥꯊꯣꯏꯕ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯑꯝꯇ ꯍꯥꯏꯌꯨꯅꯦ ꯇꯥꯊꯣꯏꯕꯒꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯇꯥꯊꯣꯏꯕꯒꯤ ꯅꯨꯄꯤꯔꯕ ꯇꯥꯊꯣꯏꯕꯅ ꯍꯥꯏꯗꯣ ꯍꯟꯗꯛꯃꯨꯛꯀꯤ ꯑꯆꯧꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕ ꯁꯥꯎꯅꯤꯡꯂꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯆꯧꯕ ꯐꯨꯊꯔꯛꯏ ꯀꯔꯤ ꯅꯪꯒꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯅꯤꯁꯥ ꯆꯥꯕꯅꯤ ꯌꯨ ꯉꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯍꯟꯊꯕꯁꯤꯗ ꯅꯪ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯒꯤꯁꯨ ꯈꯟꯗꯕ ꯅꯁꯥꯗꯒꯤ ꯅꯨꯡꯉꯥꯏꯕꯗ ꯈꯟꯕ ꯊꯣꯏꯕ ꯑꯁꯥꯎꯕ ꯐꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯆꯧꯕꯕꯨ ꯊꯤꯅ ꯐꯨꯔꯝꯃꯤ ꯁꯣꯝꯗ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯃꯦꯝꯆꯥꯅ ꯊꯣꯡꯒꯥꯜꯗ ꯃꯄꯨꯔꯣꯏꯕ ꯐꯨꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯥꯗꯁꯦ ꯑꯝꯇ ꯇꯣꯛꯄꯤꯔꯣ ꯇꯥꯗ ꯐꯨꯔꯤꯕꯁꯦ ꯑꯝꯇ ꯇꯣꯛꯄꯤꯔꯣ ꯁꯤꯕ ꯇꯥꯔꯦ ꯇꯥꯗ ꯃꯦꯝꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕ ꯑꯗꯨꯗ ꯊꯣꯏꯕ ꯑꯆꯧꯕ ꯐꯨꯔꯤꯕꯗꯨ ꯇꯣꯛꯏ ꯃꯦꯝꯆꯥꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯒꯠꯄꯤꯔꯛꯏ ꯑꯆꯧꯕꯁꯨ ꯉꯝꯗ ꯍꯧꯒꯠꯂꯛꯏ ꯊꯣꯏꯕꯅ ꯃꯦꯝꯆꯥ ꯅꯪꯒꯤ ꯅꯨꯄꯥꯁꯤ ꯋꯥ ꯉꯥꯡꯕꯗ ꯈꯔ ꯍꯦꯜꯂꯤ ꯑꯩꯅ ꯑꯉꯥꯎꯕꯅꯤ ꯈꯟꯗꯨꯅ ꯍꯟꯕꯅꯤ ꯑꯗꯨꯕꯨ ꯉꯥꯎꯕꯗ ꯃꯤ ꯁꯤꯒꯗꯕ ꯋꯥ ꯉꯥꯡꯉꯤ ꯑꯆꯧꯕꯁꯦ ꯋꯥꯈꯜ ꯇꯥꯅꯕ ꯈꯔ ꯍꯩ ꯃꯆꯣꯛ ꯃꯄꯛ ꯅꯥꯏꯗꯕ ꯍꯦꯔꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ ꯁꯣꯝꯗ ꯃꯦꯝꯆꯥꯁꯨ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯍꯜꯂꯛꯏ ꯃꯣꯏ ꯄꯥꯕꯨꯡꯅ ꯇꯥꯗꯁꯤꯗ ꯀꯔꯤ ꯍꯥꯏꯕꯤꯌꯨꯔꯒꯦ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯛꯂꯤꯕ ꯑꯁꯤꯕꯨ ꯍꯤꯗꯥꯛꯇꯣ ꯉꯥꯎꯔꯕꯗꯤ ꯇꯨꯃꯤꯟꯅ ꯍꯟꯕꯤꯔꯛꯂꯗꯤ ꯐꯒꯗꯕ ꯃꯣꯏ ꯄꯥꯕꯨꯡꯗꯤ ꯑꯗꯨ ꯅꯠꯇꯦ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯍꯣꯏ ꯇꯥꯏꯡꯗꯦ ꯅꯪꯅ ꯅꯨꯄꯥꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯗꯨ ꯀꯩꯒꯤꯅꯣ ꯃꯥꯅ ꯀꯅꯥꯅꯣ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯤ ꯋꯥꯍꯩꯅꯣ ꯃꯣꯏ ꯄꯥꯕꯨꯡꯒꯤꯗꯨꯕꯣ ꯌꯨ ꯉꯥꯎꯔꯒ ꯇꯥꯕ ꯌꯥꯕ ꯌꯥꯗꯕ ꯈꯪꯗꯅ ꯋꯥ ꯉꯥꯡꯕꯤꯔꯛꯀꯅꯨ ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯈꯔ ꯈꯟꯊꯔꯒ ꯋꯥꯗꯣ ꯉꯥꯡꯕꯤꯌꯨ ꯀꯔꯤ ꯃꯁꯤ ꯑꯩꯒꯤꯁꯤ ꯊꯛꯇꯒ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦꯕꯁꯦ ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝꯅ ꯈꯨꯝꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒꯗꯤ ꯅꯪ ꯌꯨ ꯉꯥꯎꯕꯒ ꯃꯤꯅ ꯐꯨꯕꯤꯔꯛꯄꯒ ꯂꯦꯞꯄ ꯐꯥꯎ ꯉꯝꯗ꯭ꯔꯤꯕ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠ ꯑꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯆꯤꯡꯏ ꯃꯦꯝꯆꯥ ꯑꯅꯥꯕꯒꯤ ꯆꯩꯅꯥꯗꯨꯅ ꯏꯃꯥ ꯍꯥꯏꯅ ꯂꯧꯔꯛꯏ ꯌꯨ ꯉꯥꯎꯔꯕꯁꯨ ꯑꯆꯧꯕ ꯅꯨꯄꯤꯗꯗꯤ ꯀꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯐꯨꯊꯔꯛꯏ ꯃꯄꯥꯅ ꯃꯃꯥ ꯐꯨꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯖ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨꯡꯕꯨ ꯈꯥꯝꯇꯣꯔꯛꯏ ꯄꯥꯕꯨꯡ ꯏꯃꯥꯕꯨ ꯐꯨꯕꯤꯒꯅꯣ ꯏꯃꯥꯗ ꯐꯨꯕꯤꯒꯅꯣꯕ ꯄꯥꯕꯨꯡ ꯅꯪꯁꯨ ꯅꯃꯥꯁꯤꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯅꯤꯡꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯔꯛꯏ ꯂꯥꯏꯖꯁꯨ ꯆꯨꯔꯤ ꯃꯈꯥꯗ ꯇꯥꯔꯤꯕ ꯅꯣꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯨꯁꯤꯜꯂꯤ
ꯅꯣꯡ ꯃꯔꯛꯇꯨꯗ ꯇꯨꯁꯤꯟꯕꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯂꯗꯨꯅ ꯏ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥꯅ ꯎꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯐꯨꯔꯤꯕ ꯑꯗꯨꯕꯨ ꯈꯥꯡꯂꯒ ꯃꯄꯨꯔꯣꯏꯕꯅ ꯃꯈꯨꯠ ꯀꯣꯝꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯦꯝꯆꯥ ꯑꯆꯧꯕꯕꯨꯁꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤ꯫ ꯌꯨ ꯉꯥꯎꯕꯒ ꯃꯤꯅ ꯈꯔ ꯐꯨꯔꯛꯄꯒ ꯑꯆꯧꯕꯗꯤ ꯅꯥꯀꯟꯗ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥꯗꯤ ꯃꯆꯥ ꯁꯣꯛꯄꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯪꯗꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯌꯦꯡꯕꯤꯔꯛꯏ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯕꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯗꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯁꯦ ꯏꯃꯥꯗ ꯁꯨꯝ ꯂꯧꯁꯦ, ꯏꯃꯨꯡꯗ ꯅꯪꯒꯤ ꯀꯥꯗ ꯆꯪꯁꯤꯁꯦ, ꯑꯗꯨꯒ ꯏꯃꯥ ꯍꯤꯗꯥꯛ ꯇꯩꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯏꯁꯦ ꯈꯛꯂꯔꯣꯏ꯫ ꯂꯥꯏꯖꯁꯨ ꯃꯃꯥꯗ ꯁꯝꯃꯤ꯫ ꯃꯦꯝꯆꯥꯁꯨ ꯃꯁꯥꯒꯤ ꯐꯨꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯈꯪꯗꯕ ꯃꯈꯩ ꯃꯆꯥꯅꯨꯄꯤꯕꯨ ꯁꯝꯕꯤꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯍꯟꯗꯨꯅ ꯃꯦꯝꯆꯥ ꯃꯆꯥꯒꯤ ꯃꯈꯣꯡ ꯃꯈꯨꯠꯇꯒꯤ ꯆꯦꯟꯊꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯣ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯃꯦꯝꯆꯥꯅ ꯁꯦꯝꯗꯨꯅ ꯊꯝꯕ ꯍꯤꯗꯥꯛ ꯑꯗꯨ ꯇꯩꯕꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯩꯔꯛꯄꯗꯨꯗ ꯂꯥꯏꯖ ꯊꯨꯞꯄꯅ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯂꯥꯏꯖ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥꯁꯨ ꯀꯞꯂꯛꯂꯝꯃꯤ꯫ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯥꯔꯕ꯭ꯔꯣ? ꯏꯃꯥ, ꯌꯥꯝ ꯅꯥꯏ, ꯊꯨꯞꯁꯨ ꯊꯨꯞꯄꯦ꯫ ꯏꯃꯥ ꯏꯆꯥꯒꯤ ꯂꯥꯏꯕꯛꯁꯦ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯕꯦꯝ꯫ ꯏꯃꯥ ꯅꯪꯒꯤ ꯈꯟꯕꯗ ꯁꯤꯅꯤꯡꯂꯕꯁꯨ ꯁꯤꯕ ꯉꯝꯗ꯭ꯔꯦ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯄꯨꯟꯅ ꯀꯞꯃꯤꯟꯅꯩ꯫ ꯂꯥꯏꯖꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯑꯁꯨꯝꯅ ꯏꯃꯥꯒꯩꯒ ꯋꯥꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯏꯃꯥꯅꯤ ꯄꯨꯟꯅ ꯁꯤꯈ꯭ꯔꯁꯤꯔ? ꯄꯥꯕꯨꯡ ꯃꯇꯣꯝꯇ ꯅꯨꯡꯉꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯤꯌꯦ ꯏꯃꯥ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯥꯏꯖ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯏꯃꯥꯒꯤ ꯍꯤꯡꯕ ꯄꯨꯟꯁꯤꯒ ꯁꯤꯕꯒꯤ ꯄꯨꯟꯁꯤꯒ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯗꯤ ꯇꯦꯟꯁꯤꯜꯂꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯍꯥꯏꯕꯅꯤ, ꯏꯆꯥꯗꯤꯅꯦ ꯁꯤꯕ ꯌꯥꯗ꯭ꯔꯤ, ꯏꯆꯥꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯌꯥꯝꯅ ꯁꯥꯡꯉꯤ, ꯏꯆꯥ ꯅꯨꯡꯉꯥꯏꯈꯤꯅꯤ ꯏꯃꯥꯅ ꯊꯥꯖꯩ꯫ ꯃꯇꯨꯡꯗ ꯏꯆꯥꯅ ꯑꯗꯨꯒꯨꯝꯕ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯕꯦꯝꯃ꯫ ꯏꯃꯥ, ꯑꯩ ꯄꯥꯕꯨꯡꯒꯤ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯃꯦ꯫ ꯑꯩꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯔꯛꯄꯗꯒꯤ ꯄꯥꯕꯨꯡꯅ ꯏꯃꯥꯗ ꯐꯨꯕ ꯆꯩꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯅꯆꯥ ꯉꯁꯤꯁꯨ ꯂꯩꯔꯤꯕꯅꯦ ꯏꯃꯥ꯫ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯌꯥꯗꯤ ꯃꯄꯥꯁꯤꯡꯅ ꯃꯆꯥꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯀꯌꯥꯗ ꯌꯦꯡꯁꯤꯜꯂꯤꯕ, ꯂꯨꯅ ꯇꯧꯔꯤꯕ ꯃꯈꯣꯏꯁꯤꯡꯗꯨꯕꯨ ꯎꯔꯒ ꯏꯃꯥ ꯑꯩ ꯀꯜꯂꯛꯑꯦ ꯏꯃꯥ꯫ ꯏꯆꯥ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ, ꯅꯪꯒꯤ ꯄꯥꯕꯨꯡ ꯅꯣꯡꯃꯗꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯏꯃꯥꯅ ꯊꯥꯖꯩꯌꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯀꯞꯃꯤꯟꯅꯩ꯫ ꯁꯣꯝꯗ ꯑꯆꯧꯕꯗꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯂꯩꯀꯥꯏꯒꯤ ꯃꯇꯥ ꯊꯥꯖ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ, ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦ? ꯍꯩꯃꯥ, ꯏꯆꯥ ꯊꯥꯖ ꯂꯥꯛꯏꯗꯅ, ꯅꯆꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯍꯧꯕꯅꯤ, ꯆꯪꯉꯣ ꯆꯪꯉꯣ ꯃꯥꯒꯤ ꯀꯥꯗ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯃꯇꯝ ꯆꯥꯗꯅ ꯏꯇꯥꯅ ꯇꯨꯝꯃꯤꯗꯨꯕꯣ ꯃꯁꯥ ꯉꯝꯗ꯭ꯔꯕꯣ? ꯉꯝꯃꯤꯗ, ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯣ, ꯏꯃꯥꯗꯤ ꯉꯁꯤ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯗꯤ ꯀꯔꯤ ꯇꯧꯔꯒꯦ ꯏꯃꯥ? ꯏꯃꯥꯁꯤ ꯉꯁꯤꯗꯤ ꯂꯦꯞꯂꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥ ꯆꯠꯂꯒꯦ ꯇꯧꯕꯅꯤ꯫ ꯄꯣꯠ ꯆꯩꯁꯨ ꯁꯦꯝ ꯁꯥꯍꯧꯗ꯭ꯔꯦ, ꯑꯗꯨꯅ ꯆꯠꯇ꯭ꯔꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ꯫ ꯍꯣꯏ ꯆꯪꯉꯣ ꯆꯪꯉꯣ꯫ ꯏꯇꯥ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯀꯩꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯇꯨꯝꯃꯤꯁꯤꯕꯣ? ꯃꯇꯥ ꯊꯥꯖꯅ ꯉꯥꯡꯂꯛꯄꯗꯨ ꯇꯥꯔꯗꯨꯅ ꯂꯥꯏꯖ ꯍꯧꯒꯠꯂꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯁꯣꯛꯄꯗꯨꯅ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯊꯥꯖ ꯃꯇꯥꯕꯨ ꯉꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ, ꯀꯩꯅꯣ ꯏꯇꯥ ꯂꯥꯏꯖ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯍꯧꯒꯠꯄ ꯐꯥꯎ ꯅꯍꯦꯔꯒ ꯍꯧꯒꯠꯂꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯅꯃꯥꯏ ꯅꯃꯤꯠꯁꯨ ꯏꯄꯣꯝ ꯄꯣꯝꯕꯗꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯇꯥ? ꯂꯥꯏꯖ ꯊꯥꯖꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯃꯇꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯐꯤꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯇꯞꯅ ꯅꯥꯟꯕꯤꯗꯨꯅ ꯊꯥꯖ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ, ꯏꯇꯥ ꯂꯥꯏꯖ, ꯅꯪꯒꯤ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯝꯕ ꯄꯨꯟꯁꯤ ꯀꯧꯕꯒꯦ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯒꯗꯕ ꯄꯨꯟꯁꯤꯅꯤꯗ ꯏꯇꯥ꯫ ꯑꯗꯨꯝꯅ ꯍꯥꯏꯅꯨꯁꯦ꯫ ꯑꯗꯣ ꯏꯇꯥ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯏꯃꯥꯒꯤꯁꯨ ꯋꯥꯈꯜ ꯌꯥꯡꯖꯕ, ꯏꯇꯥꯒꯤꯁꯨ ꯐꯕ꯫ ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ? ꯍꯥꯏꯌꯨ ꯏꯇꯥ꯫ ꯏꯇꯥ, ꯅꯪ ꯇꯥꯉꯥꯟꯕꯗ ꯆꯦꯟꯈ꯭ꯔꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥꯁꯨ ꯋꯥꯈꯜ ꯌꯥꯡꯖꯔꯦ, ꯅꯪꯒꯤ ꯑꯔꯦꯞꯄ ꯑꯃ ꯈꯪꯂꯕꯅꯤꯅ꯫ ꯅꯠꯇ꯭ꯔꯕꯗꯤ ꯏꯇꯥ, ꯅꯪ
Khudong thiba tamandana yararoi ita nangi na ongse ai yengba ngamdre ita ita ai madu ngamloi ai leina pabung na ima bu phubi ba seibi ba hayeng aina leitraga kanana khambi gani kanana tobi gani ita ai madu ngamloi ita imagi pabung gi ita nangari su khangano aikhoi leiri basidi aina si ima bu yengsin gani ita nangi na ong tause ai yengba ngamdre thaza amadi laisa makhoi ani wari kaya ama sanarami asumna matam kharasu haukhirami nong malai jaga nungsina jaba nganbagi mama mapa aduga nganbaga wari sanarami chawbana ipagi nganba pabung nangi pabung nangi ima yamna kalliba misap amasu natre ipana haidrabasu isana wakhali taramani khale leimana nang pabung na hairise asumbani ne imagi bungo nang na khangnajariba nupi masa ado nang pabung amadi aingoda su khangalone moigi yumna mapa mama maming loina napa ga iga salagane imau haijaruragi pabung ima matam khitang dingai bi khoba ai sumangonda matam thari bane matam duda chilasi haina karamba numit thada hainari bano ha isagi matam se thagre da ko isana thari ba numit ase thamandana numit masing leiroida imagi bungo as ima pabung purak lagi kai doge somda namong nupi oigidori bido mana khara kallaga leibagi neba aisu mangonda hairabani ngai khoi khara phare adudi imau nupi oigidori bi aduna hairi badusu magi wa ama leiramgani adunani adugune kuina leibadi yararoi imagi bungo imaga nangi pabungana hairi base nang hauji angang natrabani khara khaluko hoiba ima pabung nasa loina khangi kai doge imagi pabunggi ningba loina thonghanjagani na sana phare isagi thabak tawgadabado tawjur ahoi pabung asi hairaga nganba magi tawgadaba thabak tawnaba thokhirami somda laijagi mapabung asauba yu ngauri baduda amuk magi nupida sen piu haina hairi memsa sen khrbiro karai ai ben de krang poi da diar ai bu karai de seno hauji ai kisak thong ngai seng phau leitradana leiri aduga nagi yu thaknaba sen piu hairi basibu ai bu karai de lauraga piu haibano ai aduda khangde ai na piu hairi sen do kokpiro nang na wa do yang ngang isi kaigino piro ai di piro magi na pagi awaba khangdaba mataw aduda memsa kaptuna moi babungna asuk yamna phatriba asibu karigino imong sigi awaba khangmitriba si karigino haibane ware ai si ware nang na sana pangal kalinge matamdana na sana thabak subagi senduna na sagi da makhanduna nangi pena ba yudhakuna laiba aduga hausina na sana uduna solaklaba matamdana haina uraba thabak ina lepa ngamdrabanina imong sida sen leiramoi khangdana sen piu hairibani ne ai nang haribo wada taning dine ai na piro hadi piro nang nupi na draw nupi ama oiradi ngamnaba tawgadabane nawa na puraba na piro hairadi ko piro natradi nupi na ngasi kaya faroi moi pabung na ingonda tawningbada tawro ai upai leitre ai khangba ngamdre ai na nagina nakta ngasi phawba leirakpasida nang na iba nong matakari wali kay dawri haina hangbikra bro ai kusida sel ama phawba pai di ba ai nangi sen do piba ngamloy ba nang pieroi aigi sen aigi yu thaknaba sen pieroi nang ai se leite cheng phawba wani ngai leite hai khriba duni moi papung na thakdaba yate hairagana kanadagi no niraga thaklur memsana akon bada hairakliba wadu tabada asoba yamna sauna magi nupigi manakta sangsilaklaga memsagi masamadu kanna pairaga mangkol adudagi sumang tamna inthari memsa susuri makhada leiriba nung asoba amada maraiba adu yeksinduna ina ngaksak ngangna chentharakli memsa wakhal mangduna leikhirami mana aduna tumina leikhiba aduda asoba magi nupida yenglei laija sumata thaja hoida chalubadagi mayumda changlakpani mamana sumang aduda taaduna leiribadu ubada laija pakhana sensilai aduga mama bu kauri ima nang kaidarage ingakta ima se hagolo nang kaidarage ima
ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ ꯏꯃꯥ ꯍꯧꯒꯠꯂꯁꯤ ꯏꯃꯥ ꯂꯥꯏꯖ ꯃꯃꯥꯕꯨ ꯀꯧꯅ ꯀꯧꯅ ꯀꯞꯂꯛꯂꯝꯃꯤ ꯁꯣꯝꯗ ꯑꯆꯧꯕ ꯃꯦꯝꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯨ ꯉꯥꯎꯕꯒ ꯍꯟꯈꯤꯗꯨꯅ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯏ ꯃꯦꯝꯆꯥ ꯃꯦꯝꯆꯥ ꯅꯪ ꯇꯥꯕ꯭ꯔꯣ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯃꯦꯝꯆꯥ ꯏꯕꯦꯝꯃ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖ ꯏꯃꯨꯡꯗꯒꯤ ꯏꯁꯤꯡ ꯂꯧꯊꯣꯛꯄ ꯆꯪꯈꯤ ꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯨꯔꯒ ꯂꯥꯏꯖ ꯃꯃꯥꯒꯤ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯕꯤꯔꯛꯏ ꯂꯥꯏꯕꯛꯇ ꯆꯦꯟꯊꯔꯛꯂꯤꯕ ꯏ ꯑꯗꯨꯁꯨ ꯐꯤ ꯑꯃ ꯇꯧꯗꯨꯅ ꯇꯩꯊꯣꯛꯏ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯥꯏꯖꯅ ꯏꯁꯤꯡ ꯊꯥꯕꯤꯕꯗꯨꯗ ꯃꯦꯝꯆꯥ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨꯗ ꯂꯥꯏꯖ ꯑꯆꯧꯕ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯠꯂꯝꯕ ꯑꯗꯨ ꯈꯔ ꯍꯟꯊꯔꯛꯏ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯃꯦꯝꯆꯥ ꯁꯦ ꯍꯧꯒꯠꯂꯣ 이몽도 정신 ꯑꯩ ꯁꯝꯕꯤꯒꯦꯁꯦ 이마 이몽도 정신세 ꯑꯁꯤ ꯍꯥꯏꯔꯒ ꯑꯆꯧꯕ ꯂꯥꯏꯖꯅ ꯇꯧꯔꯒ ꯃꯦꯝꯆꯥꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯇꯞꯅ ꯐꯝꯊꯍꯜꯂꯤ ꯃꯦꯝꯆꯥꯁꯨ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯗꯨꯅ ꯂꯩ ꯑꯆꯧꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯦꯝꯆꯥ ꯑꯩ ꯃꯇꯨꯡꯗ ꯅꯉꯣꯟꯗ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯗ ꯑꯩ ꯐꯨꯔꯔꯣꯏꯌꯦ ꯈꯨꯠꯁꯨ ꯊꯥꯔꯔꯣꯏ ꯃꯦꯝꯆꯥ ꯅꯪ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯃꯦꯝꯆꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯝꯆꯥ ꯑꯃꯗꯤ ꯂꯥꯏꯖ ꯀꯞꯄꯤ ꯃꯦꯝꯆꯥꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ ꯅꯣꯡꯃꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯈꯣꯏ ꯑꯅꯤꯗ ꯃꯣꯏ ꯄꯥꯕꯨꯡꯅ ꯅꯨꯡꯁꯤꯕꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯗꯦ ꯃꯣꯏ ꯄꯥꯕꯨꯡꯅ ꯐꯅ ꯐꯨꯖꯩꯔꯕꯁꯨ ꯉꯥꯡꯂꯕꯁꯨ ꯃꯣꯏ ꯄꯥꯕꯨꯡ ꯑꯩ ꯁꯥꯎꯗꯤꯌꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕꯤ ꯏꯆꯥ ꯑꯁꯤꯗ ꯆꯩꯕ ꯉꯥꯡꯕ ꯊꯤꯅ ꯇꯧꯕ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ngasi nang na ay hawaya si Laura basu ay haraw gani adu boy na sikraba matam dadi ay gi isa si mathong khang larik handuna ishor mahang na ibo ay gi isa gi nakta amuk halak hali Mepsa ay lankre matung da nang isa laiza na kuya ni dai karisu hayroi Mepsa ay yam na soikre nang ay bo amuk tading akuyo Mepsa moy babong ay ko'y si wari ba? Nagyal amok tadit taro ba? Ay ito ang tanayong po ba si ay wari ba? Mepsa, ay nga sidagiyo amok ka na taglari. To, ay isa lahay sagi makukpay na wasak liba sini. Ay, nisa amok ka na tagsakraray. Ado nga sidagi nang amadi ay isa buwahalaray. Ay natabag sudo na siyentando na. Namana sabon nung ay natangani Mepsa. ngasi asawagi wa adada Mepsa amadi Liza pirangi marakta mamonaw lay Liza na mapawa yengduna Pabong ay pabong giminong sido najayam na pa ami pabong nang risasagano imasiyam na wazarabani imabong tanungay na tabiyo pabong ipagi Liza ngasi dagi isagan amaga wahalaroy ipa ni sasusar ipa nagkoy buyam na wahan kre ipa lalay ipagi Liza pabong asam na mapamasa ado punagkaminay. Namit adadagi asawba magi nupi amadi magi masabu thaba ingkhang amata suhandana yumda lengdana leihanduna mana thabak suduna imung adobu asawba na purami haujikti asawba nisa amata chadana magi nupi angangbu nongaina thamki asamna matam khara haukirami nongma Liza amadi nganba makhoi ani unarami Liza ngasidi nang yade habado hairana aikhoida salasi ay nang nangayo haiba matamdo ngairedana ima pabungna nang puro haibana loire nang aisu yung kay panbagi matam chadabasu oidre haujikti nang su haraw mo nokjaduna leire pabung su wakhal tarabanina tangan ba ngasidi nanggi wada ay het papiraroy ngasidi aisu tangan bagi tung ilaklagi khanalaklabani asingbagi Liza nang na aise asingbagiro ay tangan ba na haibado yari tangan ba Liza na ngasi magi wada yabirakpaduda nganba yamna harawrami asumna namit aduda Liza amadi nganba makhoi ani chenba haibado oirami ahinga do lelaba matung nongalaga mapabung amadi sagaigi ahal ani amaga Liza gi mayumda pawhanba chatlami Liza gi mapabung hoisu chatnabigi matung inna nganna thinbirau haina hairaklami
ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯗꯨꯅ ꯅꯨꯄꯤ ꯊꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯂꯥꯏꯖꯥ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯥꯟꯕꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ "ꯇꯥ ꯉꯥꯟꯕ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯐꯖ ꯆꯠꯂꯨꯀꯣ꯫ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯣ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯑꯗꯣ ꯁꯦꯟꯁꯦ ꯄꯥꯏꯁꯤꯜꯂꯣ꯫ "ꯀꯩꯅꯣ ꯇꯥ ꯉꯥꯟꯕ, ꯌꯥꯔꯅꯤꯌꯦ." "ꯂꯧꯁꯤꯜꯂꯣ ꯐꯠꯇꯤꯌꯦ, ꯁꯤꯒꯨꯝꯕ ꯃꯇꯝꯗ ꯄꯤꯅꯩ ꯍꯥꯏꯌꯦ, ꯑꯗꯨꯅꯅꯦ꯫ ꯂꯧꯁꯤꯜꯂꯣ." ꯑꯁꯨꯝꯅ ꯂꯥꯏꯖꯥꯁꯨ ꯉꯥꯟꯕꯅ ꯄꯤꯔꯛꯂꯤꯕ ꯁꯦꯟ ꯑꯗꯨ ꯂꯧꯁꯤꯜꯂꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯒ ꯂꯥꯏꯖꯥꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯟꯕꯒꯤ ꯃꯃꯥꯅ ꯅꯣꯛꯃꯤ "ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯧꯁꯦ ꯐꯖꯈ꯭ꯔꯦꯗ, ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯑꯃꯨꯛꯀ ꯍꯦꯟꯗꯧꯔꯤꯕꯅꯤꯅꯦ꯫ ꯏꯃꯥ ꯍꯣꯏ ꯀꯨꯏꯅꯒ ꯂꯩꯔꯣꯏ, ꯏꯃꯧꯕꯨꯅꯦ ꯊꯨꯅ ꯂꯧꯕ ꯂꯥꯛꯂꯗꯕꯅꯤꯀꯣ." ꯃꯅꯦꯝꯒꯤ ꯋꯥꯗꯨꯗ ꯂꯥꯏꯖꯥ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯂꯥꯏꯖꯥꯕꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯆꯧꯕꯅ "ꯃꯦꯝꯆꯥ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" "ꯀꯔꯤ ꯍꯥꯏꯒꯦ ꯃꯣꯏ ꯄꯥꯕꯨꯡ?" "ꯃꯇꯝꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ꯫ ꯏꯆꯥꯒꯤ ꯅꯣꯏꯕꯨ ꯀꯔꯤ ꯂꯩꯔꯨꯔꯒꯦ?" "ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯂꯩꯕ ꯂꯣꯏꯔꯦ." ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯣ ꯑꯎꯟꯄꯣꯠꯇꯣ ꯄꯨꯔꯛꯂꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯝꯂꯕꯅꯤ, ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯄꯨꯕꯤꯔꯣꯅ, ꯊꯕꯛꯇꯣ ꯑꯅꯤ ꯊꯣꯛꯇꯅꯕ." "ꯑꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯃꯣꯏ ꯄꯥꯕꯨꯡ꯫ ꯁꯤꯗ ꯑꯃꯨꯛ ꯄꯨꯔꯛꯂꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯨꯈꯤꯕ ꯍꯥꯏꯕꯗꯣ ꯊꯕꯛ ꯑꯅꯤ ꯊꯣꯛꯂꯅꯤ꯫ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯗꯨꯅ." ꯑꯗꯨꯅ ꯑꯩꯅ ꯄꯨꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛꯄꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯥꯛ ꯂꯥꯝꯃꯤꯅꯦ ꯑꯩꯕꯣ." "ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ꯫ ꯅꯆꯥꯅꯨꯄꯤꯅ ꯄꯥꯕꯨꯡ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯨꯗ ꯃꯣꯏ ꯄꯥꯕꯨꯡꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ." "ꯍꯣ ꯐꯔꯦ, ꯑꯗꯨꯗꯤ ꯆꯥꯛꯇꯣ ꯆꯥꯔꯨꯁꯤ, ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯃꯤ." "ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯂꯥꯏꯖꯥ ꯑꯃꯗꯤ ꯉꯥꯟꯕꯒꯤ ꯂꯨꯍꯣꯡꯕꯁꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯥꯖꯅ "ꯏꯇꯥ ꯂꯥꯏꯖꯥ, ꯊꯥꯖ ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ ꯆꯪꯉꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯐꯝꯃꯨꯁꯤ ꯂꯥꯛꯑꯣ." "ꯍꯣꯏ, ꯁꯤꯗ ꯐꯝꯃꯨꯁꯤ." "ꯑꯩꯒꯤ ꯏꯇꯥꯁꯦ ꯁꯤꯗꯒꯤꯗꯤ ꯅꯣꯡꯃ ꯐꯥꯗꯣꯛ ꯎꯕꯗꯒꯤ ꯍꯦꯟꯅ ꯎꯕ ꯐꯪꯂꯔꯣꯏꯅꯦ꯫ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯣꯏꯅꯤꯗ." "ꯂꯥꯛꯑꯅꯤ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯣ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯣ." "ꯏꯇꯥ ꯂꯥꯏꯖꯥ, ꯑꯩꯗꯤꯅꯦ ꯑꯇꯩ ꯑꯃꯠꯇ ꯈꯜꯂꯒ ꯍꯔꯥꯎꯗꯦ꯫ ꯄꯥꯕꯨꯡ ꯑꯆꯧꯕꯅ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯅꯤꯁꯥ ꯑꯃꯠꯇ ꯆꯥꯗꯅ ꯏꯇꯥ ꯑꯃꯗꯤ ꯏꯃꯥꯕꯨ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯤꯁꯦ, ꯃꯁꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡ ꯑꯆꯧꯕꯅ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗ ꯆꯪꯂꯤꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯋꯥꯠꯇꯅ ꯇꯧꯕꯤꯔꯤ꯫ ꯑꯩꯗꯤ ꯏꯇꯥ ꯂꯥꯏꯖꯥ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯏꯇꯥꯁꯦ ꯋꯥꯕꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ, ꯅꯨꯡꯉꯥꯏꯕꯅ ꯃꯍꯨꯠ ꯁꯤꯜꯂꯦꯀꯣ." "ꯃꯥꯅꯤ ꯏꯇꯥ ꯊꯥꯖ, ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯂꯣꯏꯔꯦ꯫ ꯅꯍꯥꯟꯋꯥꯏ ꯄꯥꯕꯨꯡꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯨꯗ ꯋꯥꯖꯈꯤꯕꯗꯣ, ꯏꯇꯥ ꯊꯥꯖ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯅꯨꯡꯉꯥꯏꯔꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯨꯝꯂꯛ ꯁꯥꯒꯩ ꯑꯣꯟꯈꯤꯒꯗꯧꯔꯦ." ꯂꯥꯏꯖꯥ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯀꯞꯀꯅꯨꯁꯦ, ꯀꯩꯅꯣꯅꯦ? ꯂꯨꯍꯣꯡꯂꯝꯗꯥꯏꯗ ꯀꯞꯂꯒ ꯁꯛꯇꯣ ꯊꯤꯖꯤꯟꯈꯤꯅꯤꯌꯦ꯫ ꯌꯥꯔꯦ ꯀꯞꯄꯅꯣꯕ, ꯑꯩꯗꯤ ꯍꯌꯦꯡꯋꯥꯏꯅꯦ ꯁꯨꯡꯀꯞ ꯍꯦꯛ ꯀꯞꯄꯤꯔꯣꯏ." "ꯌꯥꯔꯦ, ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯣ ꯃꯇꯝꯗꯣ ꯌꯧꯔꯒ ꯑꯗꯨꯝ ꯀꯞꯅꯤꯡꯂꯛꯀꯅꯤ꯫ ꯀꯞꯄꯤꯔꯣꯏ, ꯁꯨꯡꯀꯞ ꯍꯦꯛ ꯀꯞꯄꯤꯔꯣꯏ꯫ ꯌꯥꯔꯦ ꯏꯕꯦꯝꯃ, ꯈꯪꯉꯤ." ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤ ꯑꯗꯨ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯅꯣꯡꯃꯒꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯈꯤ ꯂꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯂꯥꯏꯖꯥ ꯑꯃꯗꯤ ꯉꯥꯟꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯥ ꯑꯃꯗꯤ ꯉꯥꯟꯕꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯍꯥꯟꯅ ꯁꯥꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯝꯕ ꯑꯆꯧꯕ ꯅꯤꯁꯥ ꯑꯃꯠꯇ ꯆꯥꯗꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯃꯦꯝꯆꯥꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯇꯥꯟꯅꯃꯤꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫